Tupul landslide ngasisu asiba hakchang taraga ni thoi phangkhibaga loinana haujuk phawbada punna miyoi kungi asiba hakchang phangba ngamkhre. None district ki marang chingchingsang mokhwam khulda leiba Tupul railway station sangbat sagat phanda ngarang chingning khaibada nansen khiba miyoi 25 gi manungda asiba miyoi nipal phangkhraba matung makha tana thi humbagi thabak chathabada ngasi atopa asiba hakchang taraga ni thoi phangba ngamkhre. Haujuk phawbada asiba hakchang punna kun su khre haire. Ngasi phangkhiba asiba hakchang taraga ni thoi ge manungda taretna railway construction adubu ngak seliba 107 territorial army gi personnel singni aduga amana railway gi staff ne atopa mari de masak khangba ngamdre. Asiba hakchang sing adu ngasi ayuk pung taret lom taba matamda tongan ba mafamdagi phangkhiba ne. Indian Army, Assam Rifles, NDRF, SDRF, District Administration yauna khunja sing na ngarang dagi hona satharakiba search operation da izai turel khungnung dage asiba hakchang taraga ni thoi adu thengnarakhiba ni haire. Lemhori ba thiba khangdriba miyoi ni fugum doisu makhata na tongan ba khulai kaya sizinaduna thiba humbagi thabak kan na sathare. Singning khai kiba mafam asida ngasisu CM na haktheng na satuna yangsen ke khongchat asida CM na hai thodok asi Manipur gi puwari da khwaidagi chawna thokpa landslide oire. Landslide asina miyoi ni fugum doi rom mangle haujuk phawbada punna miyoi kungi asiba hakchang phangkhibaga loinana awaba taraba singidamak center amadi state na punna yangselle. CM na makhata na hai chingning khai khiba mafam ase athot paching oiba amade changsinbada khudong chadaba oibana lambi sembagi thabak chathare. Asiba hakchang sing Kadaida leibagi Khangdokpa Ngamba Khulai ama Ladakh tagi Puraklaga ne mangkhraba sing adu numit nini humni asida rescue tawba ngamgani haina su phongdokhe mahakna hai handak thokiba thokdok asi Manipur gi puwari da awana landaraktuna chahi taret khuntak pathokiba duge mathang da thokpa laibak thiba thokdok amani haiba yai haike. Khongchat aduda Relief and Disaster Management Minister Awangbo Niumai, Works Minister Govindas Konthokjam, Social Welfare Minister Haikham Dingo, Transport Minister Kasim Basum, Chief Secretary Rajesh Kumar amade Army gi makok thongba singsu saruk yakhe. Panba yabadi ngarang gi thokdok adu da miyoi marfuga mathoi chingning khaiba duna nansun khibaga loinana miyoi taraga nipan ngarang hingna phangba ngamkhiba ne. Ngarang miyoi nipal gi asiba hakchang phangkhraba matung ngasi asiba hakchang taraga ni thoi amuk phangba ngamkhibaga loinana nongmai ani su phangba ngamkhe. More da angang ama dengi na sihan khraba matung nauna miyoi taraga nipan positive oiba thengna khre. Tha asigi manung da more subdivision gi manung chana laiba Tolhang village ta sahi mapal khakta ngai diba angang ama dengi positive oibadage Rims hospital da laikhidraba matung nauna miyoi humdra ga tarer ki blood sample test tawbada miyoi taraga nipan dengi positive oiba thengna khre. Dengi positive oire hai diba laikai amasung village sing adude more ward number 7 Chawang Phai laikai dage miyoi taraga mathoi Tolhang village da miyoi manga Konom Phai village da miyoi ama Chano village da miyoi ama ne. Dengi dagi ngakthokna bangasisu moregi mafam kaya da koina satuna phoging kapagi thabak chathakhe. Center ge official sing yawba team amana Indo Myanmar gi border pillar sing yangsen khre. Center amadi state ki official sing galoina khulgi chip yawba team amana Tenglopal district ki manung chana laiba Indo Myanmar border ge more dagi kwatha khuna uphabu gi mafam sing da lairiba border pillar 79 dagi 81 phawba yangsen khre. Yangsen khongchat adu the Ministry of Home Affairs MHA ge Deputy Secretary Rahul Malik, Silong dage Surveyor Waina, Himansu, Manipur Lenga ki Home gi Joint Secretary, Reha Judin, Manipur Lenga ki Home Deputy Secretary, Peter Salam, Deputy Secretary Home GOM, Veto BRTF ke Official Singamade Assam Rifle Sing yauna, Village Chief Susaruk yakhe. Ngasigi tim maduna maruwaina more Muslim Nagar gi Border Pillar 79, Goba Jangi Border Pillar 80, Kwatha Khuno El Moifai ge Border Pillar 81 hakthengna satuna yangsen khe. Yangsen baduga mari leinana hauji chayanari ba border pillar singge matang da de official sing na wapam amta phongdokpa laitre. Panba yabade Govajang ge Border Pillar 80 amadi more Muslim Nagar ge Border Pillar 79 gi marakta leiriba border fencing tawbugi thabak sahi kharagi mamangda mapung phana loisin khravane. Howland Faida leriba border fencing khabagi thabakte Myanmar lengakna khud thingjilakpaga loinana leptuna leirakhibane. Adubu handakta BRTF na Border Pillar 80 amadi 81 gi marakta fencing khabagi thabak paikhatpa haukhibane. Adumakpu Manipur gi CSO singna
हाइरिबा फेंसिंग खाबगी थबकसिंग असे लेपनबा अकनबा खोंजंग चंगसिनदुना लाखिबने मियोई मरी पॉजिटिव ओइख्रे एक्टिव केस कुनगा मरी सुख्रे मणिपुर कोविड-19 पॉजिटिव ओइबगी चांग वांखलकपगा लोइनना हौखिबा पुंग कुन मरी असिदा मियोई हुमबुद्रा कोविड-19 टेस्ट तौबदा मियोई मरी नौना पॉजिटिव ओइरकपा थेंगनख्रे पॉजिटिव ओइरकलबा मियोई अदुदि इम्फाल वेस्ट डिस्ट्रिक्ट तगी अनि अमदि इम्फाल ईस्ट डिस्ट्रिक्ट तगी अनि ने पॉजिटिव ओइबगी चांग शादा 5.8 ओइखे हौखिबा पुंग कुन मरी असिदा लाइचत असिना मियोई अमता सिहनखिदे हाइना मणिपुर लेंगा की हेल्थ डिपार्टमेंट के रिपोर्ट न हाइरे चही 10 मरी की अंगांग अमा तमथीना फुखिबा मरी जेल यौख्रे था असिगी निपान की नुंथिल पुंग मरी मिनिट 50 रोम ताबा दुवाइदा चही 10 मरी की माइनर ओइबा अंगांग अमा उरिपोक अचोम लैकाइदा तमथीना फुबिख्रे हाइबदा चेनबा लैकाइ असिदगे थोइदिंगजम मनोरंजन चही 23 थोइदिंगजम हर्टस चही 22 थोइदिंगजम चितरंजन चही 23 अमसुंग उरिपोक पोलेम लैकाइदगे बोरिस हिजम चही 30 CJM इम्फाल वेस्टना जुडिशियल कस्टडी रिमांड पीबदगी एक्यूज मरीमक ngarang jail yaukhre thogdok asigi matang da minor ni hairiba angang asigi apokpa mapana Imphal police station da complain ama langkhat khe complain aduna hairiba de mahaki machanupa se uripok asom laikai ge basketball ground sanaba loiraba matung cycle ama angang asina puran duna yonthokre haibagi damak accuse oiriba miyoi sing asina machanupa bu tamthina phuki bani haide police na accuse sing asi faraba matung duty magistrate Imphal West ta puthokhe duty magistrate Imphal West na miyoi mari ase ngarang phawba police custody remand pe khe remand adu loiraba matung police na accuse mari mak judicial custody remand prayer gi damak ngarang CJM Imphal West ta puthorokhe police na nirakpa remand adu gi mathakta accuse sing ge council na su CJM Imphal West ta remand adu objection file langkhalakhe nakal animaki submission sing court na taraba matung accuse mari mak judicial custody remand pire haina CJM Imphal West na lauthokhe remand adudagi miyoi mari mak ngarang jail yaukhibani haire Langol Reserve Forest lana pata piduna yumkai sajilamba mafam yankai Khangdokpa ngamlai Manipur lenga ki makhada leriba Forest and Environment amade Settlement Department ku khusam naduna Manipur da leriba Reserve Forest sing da ain kaina yumkai kaya yamna sajilabagi haiba khangdokna ba chathakiba joint survey da Langol gi Reserve Forest niyom lana pata pisinduna yumkai sajilamba mafam yankai rom Khangdokpa ngamle haire pausi asina phangba paugi matungina de Forest and Environment amade Revenue Department na Langol Reserve Forest da chathakiba joint survey gi report adu Chief Secretary da submit tawkhre masigi matungda report ase mari leinaba court ta submit tawraba matungda court na tarakpa rai gi matungina Langol Reserve Forest ta ain kaina sajilamba yumkai yankai asi takthokpagi thabak chathagane loina na chathariba joint survey gi khongjang ase Manipur da leriba Reserve Forest sing amade protected forest ki manungda ain kaina pata pisinduna yumkai sajilamba ase mayak sengna khangdoknaba khumang chawsinna thabak hojik changsilli haire aroi bada tabiriba pumnamakpu thagatchari